iPhone 14 series 14, 14 Plus, 14 Pro, 14 Pro Max na chingba makal makha kayagi iPhone makalsing uba pangbiri. Hairiba iPhone sing asi haukiba mamangi chahida launch tawkiba na maram oiraga chatliba chahi 2024 asida leiba matamda ikoida mangjaba natragana kanaba oigadra haibagi matangda semjaba video ni. Loinana iPhone 15 series anauba ahongba features sing kari yauraklibagi amasung hairiba asida 14 pairamba singna 15 da upgrade tawba natragana 14 learning liba singna 15 leiba amasung 14 leiba na fagadra haiba singa sigi matangda chamamnaba leiba taragadi masigi video asida soitanamaki adongi chamamnaba sing adu kokpa ngamgadra haina kanjai. Mamangi chahida launch tawkiba iPhone 14 da yauriba asi Apple gi A15 Bionic chipset hairiba asini. Hairiba chipset asi 5 nanometer da base tawba amasung Apple gi iOS 16 da run tawba phone makal amani. Adubu iPhone 15 da A16 Bionic chipset hairiba chipset asi 4 nanometer da base tawbani amasung iOS da 17 platform da sinari. Amasung iPhone 14 da camera da 12 plus 12 megapixel gi optical image stabilization oiba camera yauri amasung hairiba camera asida 4K 60 fps fawbada video namba yari. Adubu iPhone 15 dadi 48 plus 12 megapixel gi dual camera amasung optical image stabilization loinana hairiba phone asida su 4K 60 fps fawbagi video namba yari. iPhone 14 da battery da 3279 gi battery hairiba asibu wired amasung wireless da 15 watt fawbagi charging tawba yari. Loinana iPhone 15 dana 3349 mAh ki battery 15 watt ki wired amasung wireless charging support tawri. Display da iPhone 14 da 6.1 inch oiba OLED display piri amasung iPhone 15 da so 6.1 inch oiba OLED display piri. Adomna iPhone 14 natragana 15, 15 Pro natragana 14 Pro, 14 Pro Max natragana 15 Pro Max na chingba phone mayam sigi maraktagi karamba phone leibana fagadagi haina chamamnamba leramba taragadi ngasigi video asibu loi hawbutang yeng tabiyo. Ngasigi video asida iPhone 14 dagina 15 da 15 Pro dagina 14 Pro da natragana 14 Pro Max dagi 15 Pro Max fawbada khenabasing asi kari no amasung hairiba asida adomna karamba phone leibana adongidamakta khwaidagi chanaba phone oigadagi habisi khandokpa ilai laina ngamgani. Mathang tarakpada Apple gi iPhone 14 Pro da yauriba asi A16 Bionic chipset hairiba asini. Hairiba chipset asi 4 nanometer base oiba chipset ni amasung iPhone 14 Pro da yauriba asi Apple gi iOS 16 ni. 15 Pro dana A17 Pro hairiba chipset asi 3 nanometer da base oiba processor ni amasung iOS 17 run tawri. 14 Pro da 48 plus 12 plus 12 megapixel gi triple camera yauri. Hairiba camera sing asi optical image stabilization support loi amasung 4K 60 fps fawbada video namba yai. Hairiba features asiga chap manana 15 Pro da su 48 plus 12 plus 12 megapixel gi camera OIS amasung 4K 60 fps fawbagi video namba yari. Battery da 14 Pro dana 3200 mAh ki battery amasung 15 watt ki wire amasung wireless charging support tawri loinana 15 Pro dana 3274 mAh ki battery hairiba sida su 15 watt ki wire amasung wireless charging support tawri adubu 14 Pro da 6.1 inch ki OLED display ni hairiba sige 120 Hz refresh rate support tawri. Hairiba siga chap manana 15 Pro da su 6.1 inch oiba OLED display da 120 Hz display piri. Matung tarakpada 14 Pro Max da A16 Bionic chipset haibadi 4 nanometer da base oiba chipset asi yauri amasung iOS 16 da run tawri. 15 Pro Max dana A17 Pro hairiba 3 nanometer da base oiba iOS 17 da run tawba adugumba chipset asi yauri. Loinana camera da 14 Pro Max da 48 plus 12 plus 12 megapixel gi OIS oiba camera amasung 4K 60 fps da video namba yari. Hairiba siga chap manana 15 Pro Max su 48 plus 12 plus 12 megapixel gi optical image stabilization oiba 4K da 60 fps fawbagi video namba yari. Battery da 14 Pro Max da 4323 mAh ki battery 15 watt ki wired amasung wireless charging support tawri loinana 15 Pro Max su 4441 mAh ki battery amasung 15 watt ki wired amasung wireless charging support tawri. Display da
14 Pro Maxꯇ 6.7 inch ꯑꯣꯏꯕ 120Hz ꯀꯤ OLED display ama piri loinana 15 Pro Max tasu 6.7 inch oiba 120Hz ki OLED display ama piri. Mathakta panjakriba iPhone 14, iPhone 15, 14 Pro, 15 Pro, 14 Pro Max, 15 Pro Max na singba makal kaya gi phone sing asida 5G gi network sing support tawri amasung haiba phone sing asida thoidokna khenaba asi u phangdri. Adomna normal day-to-day life ta sinaba phone ama leinabagidamagta yengbiramba taragadi Apple gi iPhone 14 da yauriba A15 Bionic chipset amasung Apple gi iPhone 15 da yauriba A16 Bionic chipset ani asida khenaba thoina khangmangamloi. Karigumba adomna heavy tasks, video rendering, video editing gumba tawba taragadi hairiba ani sida kanjikara khenaba adumak ubo phangbigani adubu normal user ama oina hairiba asigi khenaba asi sinafam thoina u phangloi. Makha tarakpada battery gi matangda haijaba taragasu hairiba 14 amasung 15 da Kanaribra si supnatagi 100 mAh haibadi iPhone 14 dana 3279 aduga iPhone 15 dana 3349 mAh khaktani hairiba asi adomna day to day uses ta tu khakna khenaba u phangloi. iPhone 14 Pro amasung 15 Pro dasu hairiba asi thoidokna khenaba u phangloi. Battery gi matangda 3200 amasung amadana 3274 mAh ki battery ni hairiba phone ani asida yauriba A16 Bionic chipset amasung A17 Bionic chipset ani gi khenaba asi normal user amagidamaktadi thoidokna khenaba u phangloi. Hairiba siga chap manana iPhone 14 Pro Max amasung 15 Pro Max tasu khenaba thoidokna u phangloi. Battery gi matangda camera gi matangda natragana display gi matang adumak kaya thoina khenadaba u phangani. Hairiba athakta panjakriba phone sing asida hojik fawbagi oina khwaidagi maru oina chauna ahongba lakliba siti iPhone 14 series tagi 15 series ta khwaidagi chawba ahongba ama haijaba taragadi Type C gi port hapchilakpa asini. Ngasidagina mamang chatta launch tawkiba iPhone 14 series tagi horaga manglap chatta launch tawkiba iPhone singda Apple gi Lightning port oibana maram oiraga Apple users singna atopa mafam amada charge tawnabagidamakta charger gidamakta problem oiramba adu iPhone 15 series tagidi Type C support tawrapna maram oiraga atopa Type C gi charger ama hekta natragana hanadagi yumda lejaramba adugumba charger amagi matingna charge tawba yabagi khudongchaba Apple gi 15 series tagidi uba phanglagani. iPhone 14 series ta oiramliba body gi frame aduda metal gi makhal asida iPhone 15 series tana titanium body oihallaga khajikrak ahongba asi mayamna uba phangani. Samlappa oina haijarabada iPhone 14 natragana 15 hairibasing asigi marakta specification design na chingbada thoidokna chauna khenaba uba phangde. Adomna Apple gi iPhone 14 series ki phone ama hekta paibiramba taragadi iPhone 15 gi series ta upgrade tawba asi tawdragasu adumak matam asiga chanaba features ama oina phangliba features sing adu sinaba adumak yakigani. Loinana iPhone 14 natragana 15 gi series leinabagidamagta ingbiramba singidamaktadi 14 gi series natragana 15 gi series haibasi adongi apamba amasung design ni makha ponbani. Phone sing asigi oinadi chauna hongba amasung khenaba toina uba phangloi. Masining asigi Apple gi iPhone 14 series amasung 14 series ka 15 series ka sangamna duna semjaba video asibu miyang tabiribasingna video asibu like tawsinbiramu channel asibu subscribe tawdibasingnasu channel asibu subscribe tawsinbiramu tungdasu asigumlaba nungairaba video kya yengbirabgidamakta masigi oinadi video asi matang asita losinjari tungda anauba video amata amuk thengnarasi.